Bethany Diaspora Church ki Nungsiba Chilena Mapangsing Hanba Maktada Prabhu Jisu Christ gi mingda Nungsibigi salam pizari Isorgi Nungsibagi mapalna ngasi gi pazakraba numit asi isor na ikoi bu pibiduna mahaki wahai taminaraga pukning amaga thoget minabagi matam asi aikoi na phangbasida isor bu thagat si ngasi Nongmajing numit Sunday 10 August 2025 Ngasi ikoi na paminagadaba text asi 1 John gi chapter 4 verses 20 to 21 Aduga ngasi gi message asi gi title asina He who loves God Kanagumbana Esorbu nungsirabadi haibani Manipuri gi Bible da ay pathok sage mayam punna tamin asi Kanagumba mi amana aina Esorbu nungsi hairaga machin manawbu yengthirabadi mahak minambani maramdi auba machin manawbu nungsi daba mahak aduna udaba Esorbu karamna nungsiba ngamgadage verse 21 da aikhoina mangondagi phangba yathang adu sini asini Esorbu nungsiba mahak aduna Mahaki machin manawbu nungsi gadabani Esorbu nungsiba mahak aduna Actually now Singlup ki marakta aikoi na yam na toy na thingnaba problems khara lay madudi karino hairaga mi khara na Esorbu thajai haina Machin na phongdokpa aduga wakhan na khallaga laiba aduga Esorbu thajaba khakta natadana Esorbu su nungsi haina phongdokpa mayam lay adumakpu masida Apostle John na phongdokliba wahai asida yengba kanda achumba mahakna phongdokpasi ubo phangi Masida challenge oiba reality gi madudi karino hairaga faith is true when it is expressed in life aina chinmanda Esorbu thajai haibase karam haina masi chumi haina ikhoina logani Esorbu thajai haibase aigi punsida uthokpa matamda ai nangi nungsiba adu Tasengbani haibasi maduda khangadawribani Love is true only when it is practiced Aina nungsi Esorbu nungsi hairabasu thabakta pangthoktaba aina aigi punsida madu practice tawdaba adu oiragadi aina Esorbu nungsi haibadu chumba yade masi chumdabani aduna Ngasaigi ay Esorbu thajai haiba aduga ay Esorbu nungsi su haina phongdokpa mising adu taseng na makhoi gi punsida Esorbu thajaba adu utpa ngambra aduga Esorbu nungsi hairaga na makhoi gi punsida Esor nungsiba adu makhoina pangthok libra thabakta uthok libra tawribra haibasi yamna chawba question amani masigi problem si aikoi gi irakta singlup ki marakta masi toina thokpa laibani maramdi mi kharana aduki matik makhoina Esorbu thajai Esorbu nungsi haina phongdok labasu makhoi gi punsi yengba matamda aduga makhoina Esorbu nungsi bagi matangda pangthorakpa tawthorakpa uba phangdaba asiguma mayam si laibani aduna ichirinaw sing masida Apostle John na aikhoida amuk nauhauna na masi phongdok piraga ningsinghan bibani The declaration of love for God Esorbu nungsi haina phongdok pasi aikhoina ngahaktang munna khanminasi masida Apostle John na example ama mahakna cite tawbani haibadi mahakna panba malai The individual declares I love God Mi amana ay Esorbu nungsi haina phongdoi aduga mahakna
ꯌꯥꯝꯅ ꯉꯥꯡꯕ ꯁꯛꯄ ꯍꯩꯕ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯐꯥꯎꯕ ꯍꯟꯕ ꯍꯩꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯦꯛꯁꯄ꯭ꯔꯦꯁꯤꯞ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄ ꯇꯨꯃꯤꯟꯅ ꯊꯝꯗꯕ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯩꯕ ꯌꯥꯏ ꯑꯗꯨꯃꯛꯄꯨ this claim must not be naively accepted ꯃꯗꯨꯒꯤ claim ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯅꯠꯇꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯀꯥꯟꯗ it must be checked ꯐꯖꯅ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯁꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤ ꯚꯦꯔꯤꯐꯥꯏꯠ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯐꯥꯔꯁ ꯆꯦꯛ ꯇꯧꯒꯅꯤ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕ ꯚꯦꯔꯤꯐꯤꯀꯦꯁꯟ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯑꯗꯨꯒ it must be measured against God's word ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯒ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯆꯠꯃꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯐꯝ ꯊꯣꯛꯄꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯄ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯦꯛꯇ ꯑꯦꯛꯁꯦꯞ ꯇꯧꯕ ꯃꯗꯨ ꯆꯨꯝꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯍꯥꯟꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯁꯤ ꯃꯌꯥꯝꯁꯤ ꯍꯥꯟꯅ ꯌꯦꯡꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ checking the reality ꯑꯩꯈꯣꯏꯅ reality ꯌꯦꯡꯕ ꯃꯇꯝꯗ the person who declares his love for God right ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯇꯥꯔꯕꯗꯤ things to check ꯀꯔꯤ ꯑꯩꯈꯣꯏ check ꯇꯧꯒꯅꯤ does he hate his brother ꯃꯍꯥꯛꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯁꯤꯡꯂꯨꯞꯀꯤ ꯃꯤꯁꯤꯡꯕꯨ ꯌꯥꯗꯕ꯭ꯔꯥ ꯃꯈꯣꯏꯕꯨ ꯌꯦꯡꯊꯤꯕ꯭ꯔꯥ does he have regard or feeling for others ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ꯭ꯔꯥ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯌꯦꯡꯐꯝ ꯊꯣꯛꯏ if the answer is negative ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯆꯠꯂꯒ negative ꯑꯣꯏꯈ꯭ꯔꯕ ꯍꯧꯖꯤꯛꯀꯤ answerꯗꯨꯅ yes ꯑꯣꯏꯗ꯭ꯔꯕ no ꯑꯣꯏꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ Johnna masida declares tawbani the person is a liar madugi mi adu minambani machin thibani haibani he is not speaking the truth mahakna achumba du ngangba nate actually now sing masi yamna direct oye ekhoi munna khanminasi loinana apostle John na masida argument khara tawi madudi karino no one has seen God and yet one speaks of love. Kanana su Esorbu udri adubu Esorbu nungsi haina pongdoi. One sees a brother. Magi machimanao oiba thazabada imung amata oiminariba singlup ki missing thazaba missing adu mahakna magi meet na ui. But he hates what he sees. Adubu nungsiba ngamde. Mahakna makoy bu yengti. How can the statement be true? Adu oibrabadi mahakna pongdok liba wahay adu chumlibra haibani. John concludes that this is a false argument. Masigi argument asi achumba nate aran bani. The individual is nothing more than a liar. Madugi mi adu minamba ngangba machintiba mioi amani madudagi henba karisu laite haibani ichilin ause aduga mathangda yengba kanda Prabhu Jesu Christ na piba yathang asi ekoina amu uba phangi madudi karino the Lord Jesus commanded his disciples to love one another Prabhu Jesu Christ na mahaki sabok sing aduda nakoi amaga nungsinau haibasi mahak na piramba yathangni This is taught clearly. Masi yamna saying na mayek saying na takpi krabani. John gi Gospel of John gi chapter 13 34 to 35 to papakanda ikoi no ubani. A new commandment I give to you. Manipuri gi Bible da ipathok sage. John gi chapter 13 aduga 34 to 35 asida
Jisu Kristna piba pauta asi yengsi. Aina nakhoi da anauba yathang ama piri. Madudi nakhoi amaga nungsinau. Aina nakhoi bu nungsiba adugumna nakhoi nasu amaga nungsinau. Nakhoi amaga nungsinarabadi masina mi khudingna nakhoi aigi sebok singni haiba khangani hai. Masida karisu aikoina bhab tadaba laite. Yamna straightforward oi. Aduna Jisu Kristna pibiba yathang asida yengba kanda amaga nungsinaba haibasini. This is the command. This is my commandment, that you love one another as I have loved you. Masiegi yathang aduni aina nakhoi bu nungsiba dauna nakhoi amaga nungsinau. Greater love has no one than this. Masidagi hena nungsiba achauba laite than to lay down one's life for his friend. Kanagumba mana mahaki marup amagi damakta mahaki thawai thaba adudagi hena achauba nungsiba laite hebani. Aduga, you are my friends if you do whatever I command you. Aina piba yathang khuding mang asina koina inba tarabadi tauba tarabadi na koi aigi marup singni haina. John chapter 15 verses 12 to 14 asida koina paba phangi. Masini chilinau sing. Obedience to the Lord. Aikoina Prabhu Jisu Kristna pikiba yathang asida inba haibasi thazaba aikoigi Jisu Krista gi tung inba aikoigi ithawni. The person who declares he loves God, kanagumba amana Esorbu nungsi haiba tarabadi mahaki yathang inba tabani. He must also love the brethren. Sorgi Prabhu yathang adudi brethren machi manau sing nungsiba haibasini. This is a clear and definite command from the Lord. Yamna mayek sengkraba adugumba Prabhu Jisu Krista gi yathang aduni. Aduna ichilinau sing nasi aikoi gi challenge asikarino. Aikoi karam haina masi yengani. Ahan bada to check. Aikoi check tawgadabani. Madu karino karino aikoi check tawgadabase. Ahan bada our faith. Aikoi gi thajabase asengba thajabo oibra haibasi hana yengadabani. Aduga our understanding of God. Aikoi na Esorbu khangba ase kyamu khangbra karam haina khangmara haibasi aikoi yengsinba darkar oi. Aduga our love for God. Aikoina Esorbu nungsi haibase tasengna nungsibra kayamuk nungsibra karam haina nungsibra haibase yengpham thokpani. Aduga ani subada to seek aikoina thigadaba asikarino correction. Aikoina lanna khalamba lanna uramba khudingmak adu chumthokpiba haibasi yamna mathau tai. Masigi damakta aikoina Prabhuda changjaraga masi thigadabani. Aduga cleansing chumthok piba loiraga aranba khudingma ado amuka sengdok piba chamthok piba. Aduga cultivation of God's perfected love. Isorgi mapung phaba nungsiba adu aikoigi punsi desu cultivate tauba semgatpa sagatpa laihanba asi yamna darkar oi. Aduga aroibada to practice perfected love. Mapung phaba nungsiba adu aikoina su aikoigi punsida practice tauba pangthokpa masini. Aduga prayerfully and humbly masi aikoina pathana ga loinana nolukna aikoina masi pangthokadabani haibani. Aduna ichilinau sing aikoina chinna khatang Esorbu nungsi Esorbu thajai haibasina masina hekta oiba yaba nate masina mapung phaba nate ichilinau sing. Aikoina Esorbu thajai Esorbu nungsi hairabadi aikoina Esorbu thajabagi Esorbu nungsibagi magi khudam ado madu aikoi thabakta pangthokpa madu uthokpa darkar oi. Madu karmaina khangani nungsiba Prabhuna aikoibu nungsibugumna aikoi amaga nungsinaba asini ichirinau sing. Aduna Esorna aikoibu pangal pibiduna aikoibu loina biduna masigi hairiba darkar oiba khudingmak ase aikoina loinamak pangthokpa ngamnanaba kanna honasi. Aduga aikoina masi aikoigi thajaba aikoigi Esorbu khangbagi maram Esorbu nungsibagi matangda aikoi check tausi. Aduga aikoi
ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯊꯣꯛꯄꯤꯅꯕ ꯁꯦꯡꯗꯣꯛꯄꯤꯅꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯩꯅꯅꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯥꯊꯅꯥꯒ ꯂꯣꯏꯅꯅ ꯅꯣꯛꯆꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯏꯁꯣꯔꯅ ꯇꯥꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯃꯄꯥ ꯅꯪ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯟꯕꯤꯔꯦ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯍꯟꯅ ꯑꯆꯨꯝꯕ ꯑꯐꯕ ꯇꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯍꯜꯂꯤ ꯀꯌꯥ ꯃꯇꯤꯛ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕꯅꯣ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯇꯥꯕ ꯈꯛꯇ ꯅꯠꯇꯗꯅ ꯊꯕꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯊꯕꯛꯇ ꯎꯠꯀꯗꯕꯅꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯊꯕꯛꯇ ꯎꯠꯀꯗꯕꯅꯤ ꯆꯤꯟꯅ ꯍꯥꯏꯕ ꯋꯥꯍꯩꯅ ꯈꯛꯇꯪ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯍꯟꯕꯤꯒꯅꯨ ꯏꯁꯣꯔ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯉꯝꯕ ꯑꯗꯨꯒ ꯑꯃꯒ ꯑꯃꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯕꯤꯕ ꯍꯩꯕ ꯅꯆꯥꯁꯤꯡ ꯑꯣꯏꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩꯔꯕꯁꯨ ꯅꯍꯥꯛꯅ ꯀꯣꯛꯄꯤꯌꯨ ꯅꯍꯥꯛꯅ ꯆꯨꯝꯊꯣꯛꯄꯤꯌꯨ ꯁꯦꯡꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯐꯕ ꯑꯆꯨꯝꯕ ꯅꯍꯥꯛꯀꯤ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡꯏꯟꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄ ꯉꯝꯅꯅꯕ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯤ Bethany Diaspora Churchki nungsijaraba maruk mapangsing ichil inausing mafam tongan tongana lairiba khudingmak nahakna ngak senbiyu loinabiyu darkar oiba khudingmak pinabiyu hakchang thawai animaki bor pinabiyu atay atopa message asibu takraba mipum khudingmak tasu nahakki bor adu hena pinabiyu haiduna nahakpu thagatsabaga loinana khudingmak asigidamakta ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯍꯦꯟꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ